Sum kuiru sum chocolate aduni Manipur se ko yam nungai ba I pau gi system se da ang pa phangwa anau khongjang da SKTV thole masi khoi oya yaw da na kai ta re kaim ta oya nung ya ting re keban nung bal leitana hekta khoi pithibi gi leiriba khoi mayam pun mak se ta uba yara ba ko adagi am su khoi Manipuri program ga leiriba Manipur gi satori pun mak se pithibi gi any jaga am da singhong da singhan da Himalaya mathak da kaida to samudra da kaida loina uba ya ba adu platform ma SKTV na PB bagi damakta yamna mai pak pu oisnu maduna ekhoisu anytime da khoigi hekta network leibam pham jinda chalakanda ekhoigi program maitelon gi program Manipur da awana tariba adu toriba kholiba simyam se OTT platform ste di hekta angak pu phangna uba phangani haibagi mangmina ba yare aduna akhoi anova SKTV ama tholok pasida angak pu phangba nungai pawi aduna Iri pak lamdam se sumban nuai ba pau se mathang ta salak tana huji tangdu leita dana leiriba kang masen ungkhatna dana masi angang pa nuai ta ba pau kya tariba punamak sing se amtang kok tana hanagi Manipur akhoi gi chingtam nungsi sanana kana heli kana na tai heba leitana akhoi masen amatani akhoi ima amatagi masani akhoi lamdam asida Kundarakpa akhoi se sahi sa kaya gi mamangdi khundara duna laabani aduna akhoi gi lamdam sibu ngamkhai sibu thugainen no honarakda nauna laiba mioi kudingmak singse akhoi chingtam manarakan da khandokpam thoi akhoi nungsi sanan leiminagadamni akhoi yellow mini haib kungno to akhoi punjan mina dana akhoi ingthaba tapthaba Manipur ama warakpado ai mangjai aduna SKTV na hantak Pirakadoriba, akhoi pau oire, entertainment program oire, culture program oire, aduga tongan ba nongan badagi numita hogi manungsida ahing nong yaibuk da thuiba thodok wathok pun maksing se SKTV na lepa leitana tumdana sadana santok tana prithibi se numita ba leitaba dagi shanti gi wakalon da lakarba lan gi wakan thadokpa lepak ama media sina wenba ngamasenu TV sina wenba ngamasno nei wish tawjari aduna nungsiraba lamdam se lebiri bai pai policy sel halamal lai guru sing aduga marumpang mayam punama SKTV romda mi changbirakanda thoidong handongna koi lekai da wayar posandri adu tawdri ada tawdri haibagi TV ama yengna mohona bada Manipuri channel ama yengna mohona bada waram kholam me ado handaki matang dagi kokpa tare aduna SKTV gi hariba platform sida sanction birakanda koi matam sigi nungai ba saukhat ba koi kari haitare akoi yamna transparent oiba lamdam ama lepa ama oiba ngamasnu lepa ke angam mathong mayam akoi pusinung sangba oirasnu aduga yamna asum maige rom da sanction dana marai pak majati gi damta lan thengnariba ahalaman sing aduga koi haron mayam punama yobi hen taliba koi chainau mayam punamak sing thauna hanba leitana Manipur gi ngamkhai kanmina gadabani ngakpaga wakhan gi hongdabaga loinana akhoi yai sing tamkhatpada adagidi akhoina akangai tanabada ipa ima luna tawbada anoba sahi ama anoba tongan ba kanu ma khoi taibang ama ohenba purakpa oirasenu hadana ai message thamjari